खुरुमजरी ISTV की पाव मियंग ताबिरबसिंग ताराम नोकजरी अहनबद मरुब पाव बॉम्ब पोखाई हंदुना मिचम हाटपसिंग फादुना लेबाक असिगी लेरिबा आइना चपचाब चैराक पीगनी हाइना दिबुदी चीफ मिनिस्टर गायखांगमना फोंदोखरे इंडो म्यांमार बॉर्डर फेंसिंग लाकपदा मणिपुर की चावरब तंपाक लम अमा मांगिबा याबगी अकीबा लेरे अमदी यांखै निपाल सुबा सीसी मित्ता FC जलेन अमदी मणिपुर पुलिस स्पोर्ट्स क्लब माई पाक्तुना प्री क्वार्टर फाइनल चंखै पाव संदोंग पिजरी ngarang khuyatongda bom pokhaiduna mioi ahum sikiba mari shokhiba thongdoki matangda homgi thabaksu puriba deputy chief minister gaikhangamna ngasi chathakiba assembly mifamda mahaki warol thamkhre ngarang gi bom adu sakti leiba remote control tawduna pokhai hanbani attack adu kanana chathakibanu haiba kanagumba lup amatana hauzik phawbadi claim tawraktre Impal Police Station na FIR ama lokhatuna thigatpagi thabak chathari masida mara leiba sing leibak asigi leiriba aina chapchaba chairak pigani mara leijadaba nupi angang singda khut thaba haibasi tawroidabani masina karigumba kanaba amata purakpa ngamloi masagi pandam leitraba singna chathagadaba thawngni haiki amaromda ASI वैन खल्लबा कैंडिडेट चहुम तरा मंगागे अपॉइंटमेंट ऑर्डर अथुबा मतमदा पीदुना मथंग चही के जनवरी दगे ट्रेनिंग हौहल्लगनि हाइना होम मिनिस्टर गायखांगमना फोंदोखरे त्रिनामुल की MLA TS श्याम कुमारना मतम सांगना खल्लबा कैंडिडेट सिंह असिगे अपॉइंटमेंट लेटर करिगिदमक पीद्रिबनो हाइना पुखलकिबा कॉलिंग अटेंशन अमगी पाखुम ओइना होम मिनिस्टर ना वाफमसी फोंदोखिबनी मोसन अदु पुखलदुना MLA TS श्याम कुमारना करी करंबा सोइब लेबदगे कैंडिडेट सिंगी ऑफर फॉर्म पिथोक्तबनो अवार्ड पलई हाइदुना लौरिबा फोर्स सिंह असि मेंसिनदबना लॉ एंड ऑर्डर की फिबमदा अहोबा लाक्लिबनी अथुबा मतमदा DPC लोइख्रबसिंग प्रमोशन पीख्रबसिंग यावना खुदक्ता मखोइगी पिफम थोकपसिंग पिथोकपिनबा होम मिनिस्टर की पुगनिंग चिंगसिनखि Deputy Chief Minister Gaikhangamna makha taraduna candidate sing asige academy amasung sports certificate sing ningthina yengsinba mathau tabadagi matam lobani sports certificate sing asi yamna complicated oiba discipline sing munna yengsindaba yadabadagi taret tara thokna yengsinduna tungda wakat laktana bahonabani verification loisinduna medical test pangthoktuna makhoigi pifam thokpa appointment letter piduna lagliba January thadagi training piragani haike Lairen Pata Sarkarna Manipur State Power Corporation Amade PWD Mechanical Division Ge Store Room Sananaba Sarkarna Lam Lokshilibasi Sanaroi Singi Yenglaga Atopa Ngarian Gumba Mapamda Sabina Chief Minister Gi Pungning Chingsinkre Public interest matter oina pukhatuna khanakibasida MLA Shyam Kumarna mafamasi matam kuinadage Naharup Huirem Lekai amade Bamon Kampugi Miyamge playground ama oiduna lakpani Lising machamapal marbudra taruktagi mafamasida law college ama sagani haina mioi amana tarukpadage Miyam gachayat na bama laktuna laikibani talaksida government na sanabung asibu lokshinduna storeroom sagani haibasi Miyamge apambagi mayoktani Government na karigumba thabak ama paikhat pada planning phajana tawduna miyamdagi wakat laktana bahon haningi mafam asida store room thambagi mahutta ngarian gi uwa haudaba amade law unadaba mafam singda oina paikhat haningi haiki Chief Minister Okram Ibobina Khananaina basigi pakhum piraduna Lairen Parki mafamasi sanabungni haibagi khudam changdam amata phangde masimakna sanabung oiram loi haibadi nate mari lainaba minister DC na chingbana kayara khana yengsilaba matungda lam asi khaslen oiba maramna madugi darkar oiba survey na chingba tawraga thabak asi paikhat khibani maduda karigumba wakat amata lakhide Jennings da Ladiba PWD ki Mechanical Division amasung Power ki Store Room oiriba mafamasi hongdoktuna mafamasida Institute asigi playground oinana ba pikhrabani sahi asigi January da MCI ki inspection team laktuna yengsinbada laifam thokpa machak leitrabadi recognition pidaduna tamliba mairoi singi chahi mangba yabagi phibam leiribani Masimakna lamdam sigi sanare singbu hantane yengbagi wafamdi nate Tangai Padana Lairen Patke anak pada lamdam adugi sanabung ama semgat nanaba honamina si haike tha sigi tara Nepal dagi chatharakiba ningtham mifam ngasi loisin kibaga loinana ngasi gi aroiba numitta Manipur Protection of Interest of Depositors in Financial Establishment Bill lisingani taramari pass tawkhre
Amarom the Dana Manjuri University Manipur Bill Lisingani Taramari withdraw Tobada House Nayaba Pikre. Sangai National University Bill Lisingani Taramari passed Taunanaba Pukalakpada Bill Asi House Ki Selection Committee Amada Thadaduna Chahi Matang Chahi Ki Ahoba Session Nangnanaba Report Pikalaknaba House Nayaba Pikre. Education Minister na Chairman Oiba Mioy Tarana Saba Committee Amasu Semkre. Indo-Myanmar border fencing lakpada Manipur ki chawraba tampaklam ama mangkhiba yabagi akiba leire. Hiramsida report ama. Indo-Myanmar border filler number 9 ase Ukhrul district ki Wangli hariba khul asigi chingthakta leiri. Border filler number 8 na Assam khulengi manung chanba Kengcheng koba mafam aduda lei. Border filler ani gi lapnabana kilometer 12 oigani. Border filler ani asigi marakta thamachet chaba thel naiba phajarwa tampaklam nama leiri. Kabo tampaka haktheng nana leiba tampaklam ase namli khulgi sarukni square kilometer ahum khairom park chawba tampaklam ase Myanmar gi phayang khulga isingkhong amakhakna khallaga lei border fencing lakpada Manipur gi lam mangadore haiba pauta badagi handakta paumi ahum yoba team amana mafam aduda changnuna thijinki Haji aina leijariba mafam ase khoi Indo-Myanmar border ki border pillar mapan maki makhong maktadane mafam ase ko level lam masina Wangli hairiba Myanmar border da leiba khulla sigi khuncha sarukni Oirom thangbada leiriba saruk sing asina Myanmar ni loinana masidagi mek sengna kabo tampaki mafam singchu aikhoina uba phangli mafam asida aikhoi anganba pung 8 tagi hongna Saktimana changba yawa mafam changselaba matungna khongna singda Pung amaga makhairom leptana chalaba matungna masigi border gi mafam asimak phangkhibani hena puning chingchiningai oribadi Indo-Myanmar border fencing mafam asi yoksilakpada Manipur gi ngamkhai gi lamdamda mori gi mathangda khwaidagi chawba tampak lamdamni hainariba mafam ase Myanmar da tinkhigadra haiba wafam asini mipaingai wafam asigi matangda khulgi luchingmasingna phongdoknarakhiba wafam pillar number 9 dagi 8 marak sida leibase chumna Pension lakpa tarabade pilar gi matung inna chumna khabiyo aduga karigumba si chumdrabade ekhoi India ge Manipur ge adu henthokna khun pracha gi damak amang bayam lerani haibase egi motta le aduna government na so khangbiraga si mangidaba lamse kanhause haibase Kanbiyo haina aina hainingbani border pillar number 9 leiriba Wangli hariba mafam asidagi border pillar number 8 leiriba Assam khulen gi mafam oiriba Kengcheng hariba border pillar number 8 chitana lakpa matamda leiriba structure boundary gi mong ase aikhoigi tengkot mong sana leiba maramna karigumba chap yungna kharakpa taragadi Manipur gi amadi India gi lam mangloidabagi fium lei Manthauram ngi khulakpa em athingna border fencing lakpada kadai fawa sokadagi haiba mangjongna khangan biwa haiba wafun su phongdorke ekhoina precaution to hodana government gi aningba aduga parcha ki aningba karino haibasi khangdadana kanagumbana magi apamba torakpa matamda India gi Manipur gi lamse mangidaba chauna le aduna yaribam khai masi border fencing se laktringaida sida chatkani haibase mayam pumna ke mamanda clear cut oina government na yam phachana line se clear dobio haibase ekhoi parcha pumna ke aning bani amasung apam bani Myanmar government pu India government yana honaba themagi mongda Manipur gi lam saru khamaga hundomaga aikhoi gi kaf oina aikhoi akon mongda kaigumba chatkiba tagadi Manipur gi pak sarwa lamama Myanmar da tin khirgani haibase lamdam sigi khunja singi khwaidi chawna mi paijawa wafam amasu oiri Indo-Myanmar border commission chembada Manipur gi lamit tumit ningthina khangba myo yawkhidabana border fencing asida chingkhong gi saruk singna Manipur gi lamni aduga tampak gi sarukna Myanmar gi oibada yanakhi haiba wafam leibana lamdamdagi khunja sing leitana leihodri karigumba pak sarwa tampak lam ase Myanmar da tin khrabadi khunja singi da natana Manipur gi amadi India gi oina chawna mangjaba oigedori mafam asi yongnanaba honabada awaba kongai kya mayoknarabasu aikhoi awaba singa do thadoga khoina mafam asida changsiloktuna hoji paw loduna khunja singi apam pamda hanglaba haibasima ahanba thogdo amani hairi loinana khunja singi maikai degidi pamui singi khuthangda government ki nakong yohanduna awa ana amadi makhoina pamjawa wafam sing thungalagani haibi thajabasu thamnari mafam asigi praja singna khwaidagi hena pamjariba asi mafam asida international border fencing lakpa matamda Manipur gi lam amadi India gi lam ngaktana border fencing chathabiba trade center ma hangdokpiba loinana phatana leiriba aikhoi gi lambi thongi phibam sing ase phagalhanduna praja sing gi chathok chachinda hena nungai hanba adune haina praja sing mai gi thamnarakle nawba khora pongol loinana pawdam jariba Richard Ranjan border filler number 9
Armed Forces Special Powers Act Lautu Haiduna Chahi Taragamari Hena Chara Henduna Ladiba Irom Chanu Sarmila Ngasi Judicial Magistrate First Class Wisdom Kamodagi Mamangda Putoktuna hearing Chathakre Maki Matakta Paliba Masa Matumta Sijana Bohone Haibagi Matangda Chathakiba case hearing January Gitang Nipalda Amukhana Chathagani Amaromda Masana Masabu Sarmilaga Kangnabani Haiba Desmond Anthony Kauba Ama Ngasi Sarmila Court Putorakpada Laki Civil Society Singi Imai Bel Singa Yaning the Utuna Desmond Gawari Sanana Bohonabada Court Complex the Kitchen Imai Bel Singa Pabagloina Matunda Sarmila Gimapamda Ayat Apan Pidana Bawarak Watemke Lampel Police ki Kangbu Amalaktuna Miamgi Irangadu Lakshintuna Desmond Anthony Bo Puduna Zatke Taudo Asigi Matangda Sarmila Kanbaluki Ko Convener Momona Sarmila ki Kongjangbu Nathina Ba Hotnaba Manba Mawangda Nan Manipuri Nupasina Chatharak Dibatong Asi Kari Marangi no Haibadu Miamna Kangdok na Bahona Minasi Haiki Dagi Lakono, Karilam Dagi Lakono Man, Itatana Samila Tador Kodingbi, Mana Sigum Lava, Manipur Miambu, Asigum Lava, Usitabagi, Matawai Dabagi, Yam Nakarim Nabagi, Manipur Miam the Natana, Baro Sintul Makarim Nabagi, Kalambazagadi Lakono, Bazungasiba, the Kangbangam de, Aduna, Mana Samilana Tador Kodingi, Mana Samila, the Mana Motim Taudana, Adoga. Jantra mantra khar sole haraga mana masin banda murum solaga mana samila da mai thiba piba pina ba mana khongtang thangjal pase manipur baza miam da mai thian bani manipur mayam bo ma khongne na bani ado khongne na riba mahak se kanano karino ma karamba mino haibasidi par manipur baza miam gi civil society adugo ma press media gi maphamda adugum laba samila kan baluki ko convener ama hoina ehak masida miam da I message se ai pija bani Ngarangi bom Pokhaibagi Tawdokta Lay Kidraba Mioy Singda Lupa Lak Manga Kahena Sokpa Singdana Lak Amamam Amade Kara Sokpa Singda Lupa Lising Yankai Pinana Bangasi Pamkiba Cabinet Mipamna Warep Lokre Chief Minister na Chair Laudunanga Sinungtil Pamkiba Cabinet Mipam Asigi Matangda Industry Minister Govindas Kontauzamna Paumi Singda Ngarangi Tawdok Adubu Cabinet Mipamna Yaninda Pongdok Pagaloina na Imung Manungi Awabadasu Sarugyaki Education Hena Fagat Hanabagi Pandamda Government High School Taragamatoi Secondary da Upgrade Torgani Award pa Lecturer Sing Contract Haplagani Regular Oina Principal Amasung Vice Principal Sing Haplagani Pham Sing Asi School Singi Area da Labor Mioy Singdana Hena Kudong Jaba Piragani Art and Culture gi Award pa Staff Sing Lorgani Impal East ki Mapham Amada Lam Acre Jani dagi Chamanga Phawba Chawba Film City ama sanana basu cabinet na ayaba pibagaloina na Culture University ama lingbadasu ayaba peke District Central Library sing hena phagathan na staff sing launa na bage post create tawada cabinet na warep lokre hari kiba bom pokhai bagi tawdok to in strongest form the cabinet na madu condemn tawi hidraba imung manungi awa badu koi kulumangna saruk yajari government high school tarama thoi se higher secondary da upgrade to cabinet ne yabire lecturer singi so koi government na makoi singdu hapada yabire tongan ba subject singi da koi arts and culture si koi manipur di khwaidagi achoba lan namoina koi lejabani na masi revamp to boda yare project kayama Paikal Ananaba, Madu Manunda, Mayamatoina Sutaviva, Film City, see Manipur, Munabagi Damata, Lam 200 Tagina, 500 acre Pavada, Infal Ista, Masi identify Taure, Aduga, Cultural University Ama, set up Taunabagi, Maduso Kevin Nayamna, Kupna, Kanare, Adumaso, Matumina, Akoi, Cultural University Ama, Linkapa, Aduso Kevinena. Ayaba bibire aduga district library punong singse masigi staff sing strengthen tawga inti jana salaiba yanaba madugi staff ki posting akoi create tawdu so ngasi cabinet approval bibire Sarmila Kanbalupna Lampel Police ta Desmona Court ki thabak thoram singda khut thingjin bagal loinana ima singi khongjang asibo mingchat thinana ba miam gi iho asida apan bapi haina wakat kre ma ki mathakta chapchana thigatuna asengba mari makhong thidokpiu Desmond masada loina ramba passport chechang amade atei polam kaya su Lampel Police ta sinakre hari
यूनाइटेड कमिटी मणिपुर यूसीएम की नौना सागदबा संगलेन की उरेप उयुंग तंबगी थौरम अमंगसी लंपेलदा लेबा यूसीएम की कैंपस ता पांगथोखरे लोइनाना मीटोप सिंह हाटपगी थौंग असि यूसीएम ना कंडेम तौबका लोइनाना लमदम असि यलहोमी सिंगा मीटोप सिंगा की मरक्ता अरानबा वाखलोन लेखिबा याबा थबक मरी लेनबा सिंगना तौबिगनु हाइना यूसीएम की प्रेसिडेंट वाई नबचंद्रना फोंदोरक्री ngasi pangthokiba thoram asida JSC ILPS ki convener Ibotombi Khuman RK Ranendrajit amasung UCM gi maruiba thaupuba singna saruk yakibaga loinana UCM gi president Y Nabachandrana urep uyung tamke thoram asiga mari leinana Y Nabachandran haikibada sanglen asi mathol ahum oiduna office amasung conference room yaugane masibu mapung phana sabada miyamna angamba mateng pangbiu haike mahna makatana Handak sakti leba bom pokai handuna mitop sing hat kiba thawong asi UCM na condemn tawi ILP gi iho leiningai da asigumba thawong asina lamdam asigi yelhomi singa mapandagi leiriba mitop singa gi marakta aranba wakhalon khana kiba yai maram sina Manipur sarkar amadi mari leinaba singna hiramasida akanaba miteng changbi haiki moki mafamda pendaba adi nungai taba yaning daba kaya leiraba su madu khogi human value du kumbira kanda khogi myobi gi kano sibu punsi sibu kitang thak amada thambira kanda tonganba khogi approach natragana mari leinaba singda taksila kanda madu gi apamba tawni masingbu madu tawbagi hamjabadu using market gi hamjani madu din natragana michal nyam singa adumaina terror attack masingba manba mungda khoi chathar liba thongsin asidi using yabu ngamjaro songba adigi ningba kaiba adigi kari haitare muai taba kaya khangna phom mor kanda lakudam mor kanda sigum thongsin asisu tholibra habisisu using na masi khanjai Jenims the Tabak Happy Gani Haiduna, Lonam Tauduna Miam the Giyam Labasempam Loramba Agency Ama, Kanglepak Students Association of Pare Hadi, Gasegi Office the Pangtopa Paugi Mipam Amada Look Asigi, General Secretary, Surchan Ningtaujana, New Check on the Leba, Safety Wood Intelligence of India Koba Amana, Jenims the Ward Attendant Oina Tabak Happy Gani Haiduna, Mio Tara Maridagi Lupa Lak Mangagalishing Yankai Local Lamke. Hiram Sigamari Lainana Jenims ki medical superintendent ka pau phaunabada thabak launanabagi order thokibalaite order adu sasinabani haiba khangbangambadagi agency asigi mioi sing laknaba khanghanbada mioi mari masana yana lakhi adubo maruiba thodang lauriba top khongnang makhongdagi M ibom cha chen khre hayeng phawgi manungda KSA ga pau phaunadrabadi matik chaba action local lagani haiki akoigi thabak thijariba naujariba satra naharol thabak thijariba khwai punumakta job center sing koi namthak taudana satra sing amasung thabak thijariba sing da namthak taudana lana sem khongat pa khudimaksi akoi chumthokchana ba semdok na ba akoi kanna thijangi gani makata na amasung atopa thabak thijariba chilnau sing asu tongan ba job center sing na tholok advertising amasung torko khudimakta yam marik chumba amasung yam khongul libi raga yam niyom chumna chapiu amasung job center sing na su niyom chumna tawbiu haibisi akoi kesi gi maikai dagi apil lama thamjage Laishram Mani Gaura Sangit Academy Thobal Wangkhemna Academy asigi founder Guru Laishram Mani Singh Laikhidabagi Chahi Kungataruk Subaning Singh Thoram Pangthokre Hairi Thoram aduda Parliamentary Secretary Megachandra Bharatiya Dalit Sahitya Academy New Delhi gi National Secretary Mahendra Kumar amadi Manipur State Power Distribution Company Limited ke Yaripok Division gi Manager Kulachandrana Maruiba Mir Singh oina saruyaki Hairi Hauzik Break matungda amuka na taram nokchari makataba pauda Andhra Pradesh ke Tuni Railway Police Station manakta sina phangkiba Bangrashan Yadav hatpada chenaba Mara Leba Singh Cherak pi haina kwa Kethel Thiam Lekai gi Mera Pai Bising na wakan mi pham chathakre Laikhidraba Yadav chahi kuntharongi mamangdagi check chemistry oiduna ingudam ningol Premilaga yumban minaduna macha mari leiraba mioni tha sigi nipanda tera sapam leiraktagi thokchom Dhananjoy kauba amana hauduna Andhra Pradesh ta lairik tamba angang sing thinba chatkibani sarkar na mihat pa puthoktuna maral gi matungina chairak pibiu hari Manipur government Hoji Bangrashan Yadav haiba nupa asigi misida jenariba mihapa da thokchom Dhananjoy haiba thokchom Dhananjoy haiba misakasi Manipur government athuba matamda photopio haijari Handakta Andhra Pradesh ta Mahairoi thinba chatpada Barvashan Yadav koba mioi ama sikibadu thokchom Dhananjoy ga karigumba hiram amatada mari leina de haina Manipur Press Club ta
थौचोम धनंजय मसाना सिंगदोरख्रे हिरम असिग मरी लेना महाकी मयुम मकई थुगाइरम बदु यानिंगदे भरवसन यादव हारिबा मियोय असि अतोप लंबी अमदा टिकेट कक्तुना चखिबनी महाक सिबगी पाव फोन की खुथांग द खंगलखिबनी हिरम असिदा महाक मसागा करिंग हिरम अमतदा मरी लेनदे अमदे लंथुम मांगन ताहलंबसी यानिंगदे हाकी सिगी मतांगदि आई करिमु चिनदे मान लेगिद्रिबा लंबीदुगा आइना चली लंबीसिगा तुंगान तुंगान सी हाइजनिंगी मयाम चंगना असुमदुम थिदोपि Manipur State Cooperative Union na Hiangthang Kabuikul Weavers Cooperative Society ga khusamna duna chatharakpa numit mangani ki oiba Cooperative Reinformation Training Course ngasi Hiangthang Kabuikul Community Hall da loishin krai loishin bagi thoramda Manipur State Cooperative Union ki President Tom Pishak Chief Executive Officer Y Ningthemba yauna mioi kayana saruyaki Y Ningthemba na Cooperative Movement hen na mapangal kalhannaba member sing mapung phana train tauba tangai fade haiki President Tom Pishak na nupida ahenba sakti piduna mapangal kalhanbaga loinana senthok lambi hen lehenna bhona si phongtoki atia mangari sidi nimba ngamo masne yam se isbar ngamo adu khanggi ihulati mayam da lebire ne khali khanggi khali hojelo to mong ma de khangma darumba sada khangjenba adumba members yor magati kali hada question kokwa kisudi matandar tien mania apen dabi goramo ai khan W Ibol Singbu Sericulture ki director oin hablakpada Hangang United Club Organization na harautayam na okrai Nongpok Chingkhai Kanba Development Committee Chingkoi Pung Babu Khan ge chahi gi oiba mifam ngasi Chingkoi Pung Public Rest House Jiribam da pangthokrai Thoramasida Development Committee ki General Secretary P Komol JDO की President M Hemant amade atai thaupuba kaya susarugya ke mifam asina chahi ani thaupuga da mioi taraga mathoina saba executive body ama sukhan krai President oina moirang them Hari Kumar Singh General Secretary da P Komol khan krai organization asina lamdam asibu ngak senduna chawkhatpa maikai romda changsinba amade Manipur da khundamina riba phurup punamak nungsi chanana laiminaduna apunbagi saktam ngaknana bhotna gadabani hairi Jiribang itana tana Manipur di yenga hajani loinana malemda leiba miyang di tamak hajani kuina yam people mafam khakta leiru badagi ko wakalon se sal laga su madu kayumum he panbagi khudam lei khoida miteida aduna ko ju thabak khara tawge khanbada apan badum khalle sagi ko ji lamje marang kaine remagadi ko gender is adu gender reba All Manipur Women's Voluntary Association na nupi gi mayuk ta chathaba miot minai gi matang da changsilakliba miyam bu wakal tahannabagi saruk amo oina ngasi Little Rose Higher Secondary School Kanchipur amade KM Blooming Higher Secondary School Khangabokta thoram pangthokre Mahiroi amasung oja singna saruk yakiba thoram asida resource person singna nupi da chathaba miot minai sing matang da wangangke makhatana hayengsu kwakaithel thokchom lekai da leiba Akas Institution of Arts and Science the thoram pangthokani hairi violence state sina mana magi kuli state haitare sarkar sina mana togudaba mayam janu ki togudaba mi toroktra madu thadora market economy has the dune thadora matam sidi nang nang ki hawk solda lanai imung the problem sila lanai imung the problem agadi phagi chawna jai tanu bisi nupi ni oibeni na nupi se private commodity all hand angles ni Manipur na PMGSY gi makada lambi thong semgat chagat pada North East State chingi manungda khwaidagi thabak ningthi na pangthokpa state oire haina Rural Development and Panchayati Raj Minister Francis Ngajokpa na phongdokre wafam asinga si Secretariat South Block ta leba mahaki office ka da pangthokiba Manipur State Rural Roads Development Agency MSRRDA gi achievement sing utpa lisingani taramanga ge table amadi wall calendar form gi thoramda phongdokibani Thoramatuda RDNPR ge Principal Secretary JSC Ramthanga, Joint Secretary Nita Arambam, Chief Engineer N Bapuchan, Additional Chief Engineer TS Shyam Sundar amadi atay official kaya susarugya ke Minister na makatana phongdo khibada hauzik phawbada atay awang nupok state singidi phase 6 phawbadang pangthokpada ngairi adubo Manipur gidi PMGSY gi makada phase 8 phawba yobangam le haike agency asi ke anirak suba oina puthokliba Wal amade table calendar asti agency asina tauriba thabak thoram sing miyam da khanghan na pandam da phongbani haike amaromda
चौखथौरांगी थबक थौरमसिंग पाइखटपदा अयेटपा अपनबा अमत्ता पिबिदना लिंगजेल मानना थबक पाइखटलबदी चौखटपा पुरकपदा करी अमत्ता थिंथरोय हाइखि कनेक्टिविटी की असी मयाम से पब्लिक ना एग्जीक्यूटिंग डिपार्टमेंट ना अदुगा कॉन्ट्रैक्टर्स सिंह फजना टाइम बाउंड होना मैनेज तौबीरबदी अखोई की कनेक्टिविटीज की विजन से अखोई सोइना अचीव तौगनी All Manipur Filmmakers and Producers Association Ampimpana Pangthokadaba Future Actor Listening Ani Taramari Khanbage Ahanba Tangkaki Changyang Ngasi Palace Compound Leba Lamyan Basanglen da Pangthokrai Changyang ngasi da nupa kunganipan nupi taragataruk punnamioi nipugatarung na sarugyake Association ke Finance Secretary Premna Ahanba Tangkaki Changyang asidagi kuntra khangatuna tha asigi kungamanga da anishuba tangkak pangthokani maduda nupa nipan nupi nipan Taragataruk Khangatuna December Kunganipan da JN Dance Academy da Aroibe round pangthokani haiki Haibasidi koi hauji mioi kutra punna kadizen participate nipu gatu tawbani adu masidagi koina mioi kutra khangatkani aduga second round koi preliminary round ji 25 mako masimak ta tawbani masida mioi tra thuk ama khangalaga lehori batna tu aduna mega event gi dabak Jawaharlal Nehru Manipur Dance Academy da koi final mega event undini pungani ta matam da pangthokani Tripura da laiba Maitai Singa Hena Nakshinaba Mari Thamnaba Pandamda Venus Musical Group na Tripura gi Agartala da Lamdam Sigi Mahusagi Oiba Music Show Utugani Haina Group asig Vice President T Indrajit na phongdokre wapamasi ngasi Kwakachel Thoksom Laikai da laiba Group asigi Secretary gi yumda pangthokpa paugi mifam amada phongdokibani Indrajit na makatana Musical Show asi Tripura Manipuri Youth Association ga khusamnaduna pangthokadabani haiki Hauzik Miyambu Mipai Hanba Yaba Thabak Thoramsing Haibadi Mirakta Bom Pokai Halibasi Manipur gi Lalhobu Masak Thiannaba Honabani Haina Maoist Communist Party Manipur na Phongdokli Loop asige Secretary Publicity and Propaganda Nonglen Maitei gi Cherol Amana Manipur gi Lalhobu Masak Thiannaba Haukiba Chahi Tararom Asida Anoba Masak Kayada Changsilakli Karisu Khangjadaba Naha Singda Thabak Pigani Haiduna Army Camp ta lehalaga Mamai Mamit Khumduna Surrender Taure Haiduna Puthokpa Khuraki ina lai Saba Khara Tasin Khumjinduna Army Camp ta Yoktuna Thamlaga Miyambu Ot Naiba Sel Khaiba Amade Mihad Mipun Chathaba Laikhrai Miyamna Army ke Aronba Masak Singh Khanglakpadagi Tangai Fadaba Bhut Sanaba asi Loishindaba Yaraktabadagi Suspension of Operation ki Makhada Lalauba Kaya Surrender Taure Haina Miyam Mangda Amukhana Surrender ki Drama Chathaduna Manipur ki Lalaubu Lukmai da Haptuna Yonnaba Amuk Honarakpani India ki counter insurgency asigi mayon asigi mayol kaya lergasu thamoi sengna iramdam gi ningtam lalda mantik naroi haina khanba lalholup amade lalhauba singdi warabaswana awaba kaya khangduna laikibana Manipur gi lalhau asi mutlaroi haiba khangpadagi asigumba nan Manipuri da target tawba amade micham miyam da breaking matungda mukana taram nokcheri makhataba pauda BJP Hairok Mandalgi Anova Office Sama Hairok Part 2 Thoksom Laikai da Hangdokpa Loinana Party asida Anova member kaya online da ming janakrai Thoramasida BJP Manipur Pradesh ki President TS Chauba Hairok Mandalgi President TS Georgette Bharatiya Janata Yuva Morcha Manipur Pradesh ki President O Males BJP Thawal District ki President L Debensu Saryaki TH Chaubana Party da line ming chanba yana bagidamak chahi asigi November amadagi online da ming chanbagi khongthang asi chatharapani Party asina laiba ki chawkhat thorangi oiba thabak thoram singda ahenba mityeng thamli Manipur da paliba sarkar asi kendra amaga manaba mityeng thamba ngamdaba sarkar ni haiki chahi tara manga sida IRB lisingni lokhe khang hunotani Lisingo song Hairopa, Sama Hairopa, Samli Hairopa, Hang owner Hairopre, Lising Ani Lopre, Kaya Yaure Hairokani, could take it away. Hawan Hango Kanaka happy, Hawangi, Kendra happy, Hayokanaka happy. Jiribamda Laiba Lana School Singna, Lagliba Session Asige, Admission Amade Tuition, Pina Chingba, Kahen Henkatanaba, MSF, Special Branch, Jiribamna Pugning Chingsili. Jiribamda Lebelup Asik Office the Pangthokpa Paugi Mipam Amada, President P. Ranbirna, Jiri the Laiba Asi, Shantok Lambi Wat Pamade, Hingbagi Thak, Yamna Nemna Labor Maramna, Lana School Singna Maning Tauna,
hengatningba mongda mingjan chen amade tuition phina chingba hengatuna senglaba mahi tampham sangbu sendan lambi amagum chalai raklabadi MSF na tumina leithokloi mairoi singi mama mapa singna school singi chatna kanglon amade thabak thoromda pendaba leirabadi MSF ta pau pibi waiki Mahindra Saves Auto Tech Private Limited ke anoba showroom mama Chief Minister Okram Ibobina Ghari Airport Road ta hangdokre Thormasida company sigimioi kyasu sarugyaki Manipur da medical practitioner oiraba sing Manipur Medical Council da register tawba hunare ahan batang ki oina register tawraklaba singi certificate khusnakre December taraga mapal da kawa huidrom lekai da huidrom tombi kaubi maunaha ama jingnaningai oiba mongda sikhibagi matangda achumba thidokpinaba JSC ki ko convener balana phongtokle tombi gi hakchang nupa mayumna lawna bhonari basi yaning de hari Police Chinchina Tauriba Zathariba Niom Niti Simasu Akoina Pamjade Aduna Civil Society Manipur Lairiba Kalakonasan Miam Punamagna Tombigi Misi Esigi Asum Aran Putong Minanaba Mateng Pangbiu Haina Hajari Christian lining chatpa singi khwaidagi chawba kumai oiriba Christmas kumaina lakpagi mangoinana pangthokpa Advent Christmas ki thoram amangasi Hotel Impal da pangthokre Manipur Legislative Assembly gi MLA singi oiba Advent Christmas aduda Chief Minister O Ibobi Deputy Chief Minister Gaikhangam Speaker TS Lokeshwar Deputy Speaker Preso Simre Minister Parliamentary Secretary amadi MLA kayana saugyaki thoramga mari leinana laishon isai kaya su pangthoki Christmas kumaina lakpada lamdamasida ing tappa santi leba amadi tangdu leitaba purakpa oirasanu haibana chingbagi pandamda lining laisol gi thorom kaya su pangthoki awang nungpoki mioi singbu leibak asigi mafam kaya da tathi tawoina tawriba kaya asidagi kohannaba lamdamasida leiriba mioi singi chanabi lamit tumit hena khangannaba pandamda Prime Minister na lokhalakpa khongthang oina Delhi University gi mahiroi singi oiba awang nungpok khongchat ki saruk ama oina ngarang Impal da thunglakiba mahiroi sing Manipur Sarkar na ngasi MFDC gi auditorium da nat ki oiba kumai amade lamdamasigi mathel kaya gi chaklen galoina na harau tayam okre Thoramasida Education Minister Moirangthem Okendrona Ministry of Human Resource Development na lokhalakliba khongthang asina education da ahongba purakpaga loinana lamdamasigi miyambu hena khangbada chawna mateng oiragani haiki In Delhi are the reason of the mistrust among the residents of northern states. The students and the teachers who are part of the excursion will act as a medium to bridge the gap between spread out of a positive message. Delhi University ki Professor Dinabandhu Shahuna Delhi University complex ta Northeast Mahiroi Nupi Macha Lishing Amachangadaba Hostel Saba Athuba Matamda Loislaklagani Masina Awangnungpo ki Mahiroi Singh Mahitambada Chawna Mateng Oiragani haki. Just last month I laid the foundation stone for a 10 crore Northeast Women's Hostel at Delhi University campus. And this hostel is located inside Kalandi College of Delhi University, which is located in the Korolbagh area. This hostel will not only facilitate for the accommodation of the students from the Northeast region, but also for the parents as well as the brothers and sisters of the students who are coming there to study. Manipur University Working Women's Association Sinduna legislatures specific to Women's and Manipuri Society Haibasida Seminar Ama Association Sigi Hold the Pangtokre Manipur Science and Technology Council Sinduna SDJM Higher Secondary School da National Mathematics Day Thoram Pangtokre Manipur Science and Technology Council gi Director T.S. Rendranath School Sigi Mathematics ki head Oiramba H. Jayant Kumar School ki Administrator L. Inaubasu Sarugyaki Horticulture Department ki Mission for Integration Development na Sinduna Ningtham Maru Marang Thabagi Matangda Training Program Ama Manipur Press Club da Pangthokre Thawamasida Chingamasung Tamgi Lomi Kaya na Sarugyaki High Security Number Plate Lakpadagi Number Plate ta Maitei Mek Hapam Leitabagi Matangda Transport Department ka Yanakibagi Matungina Gari Singda Maitei Mek na Number Thadabada Department ki Miyoy Singna Gari Mapuda Ayaba Pibi Haina Milalgi Ngamthang Luching Purel Moirangthem Naukumbana Pungdokre
पाउमी सिंह उनबमदा महान मखा तारदुना लमदम सिदा पांगथोकपा थौरम सिंगे बैकड्रॉप ता मैते मेकना ममिंग तगी ओइना थाबा सिंह लिसिंग अनि 15 दगिदी याररोय पाउसे सिंगे मैते मेक के सरुक सिंह मथंग चहिदगे पाकथोक चौथोकना हापनबा एडिटर सिंगा पुन्ना फमिनदुना यानबा लेरे अमरोमदा क्लास 1 दगी 10 फाउबदा लेरिबा लाइरिक सिंगदा मणिपुरी लिटरेचर ओइना लोन्यान यावगी मतंगदा सेमदोक हौरे अतोप सब्जेक्ट सिंगी ओइना मथंग चही की मनुंगदा सेमदोकनबा मरी लेनबा डिपार्टमेंट का पुन होनरी जैरक्सिदा लोन्यान की मतंगदा अकनब थबक पाइखटलिंगैदा नावरेम विद्यासागर ने इबा खुंगंग अमसुंग रिफ्यूजी हाइब लाइरिकता साहित्य अकादमी अवार्ड पिरकपदा मिलालना हकचिन लौबग लोइनना लोन्यान याव लाइरिक असिबु अवार्ड पिननबा पैनल लिस्ट यावखिबसिंग मिलालग वाखल तामिनद्रबदि लाइरिक असि मांगहनब थबक पाइखटलगनी अवार्ड असि पिबदा अयाब पिरिबा लेक्सिकॉल की मेंबर हुइरेम बिहारी मेंबर दगी लौथोकनबा तक्सिलगनी हारी अखोई गाड़ी सिगी एनी मफम अमदा थाबिनी मफम दा थानबगी अखोई अदुम खुंगयाम संगजिनबा होजरगनी असुंब संगजिनबा खुंगयासिदा लमदमसि लेबिरिबा लनाय लुपसिंग अमदे लंगाग लुसंगी मफुसिंग अमदे लंगाग मफुसिंगना असोबो थौदांग लोबि बोलराना कोगी मिलानगी नते मियामगी खनबिरगा कोई पुरमना कोगी सगोतमेनसे फमजि थमजरी मणिपुर स्टूडेंट्स एसोसिएशन दिल्ली ना तोंगान तोंगान स्टूडेंट्स ऑर्गेनाइजेशन सिविल सोसाइटी अमदी लनाई मियोय कयागा खुशमनदुना ngasi दिल्ली के जंतर मंतर दा अफस्पा मुथतलु हाइदुना खोंजंग चंगसिनख्रे खोंजंग असिगा मरी लेनाना मेमोरेंडम अमसु प्राइम मिनिस्टर द पिसिनख्रे इंडिया के कॉलोनियल पॉलिसी खुदत लेपु शर्मिला खुदत थादो अफस्पा बु मवोंग अमत्तदा थंबलेपु खुदत एक असि मुथतलु हाइना दाबी तौरी नेपाल इंटरनेशनल डांस एंड म्यूजिक फेस्टिवल दा सरुयागदब मिहुत कांगबु अमंग से ट्राइबल इंडेंजर लैंग्वेज प्रमोशन बोर्ड के एग्जीक्यूटिव मेंबर आलम आजादना MSRT कॉम्प्लेक्स ममांगदगी लमथाखरे दिसंबर तांग कुनगमंगा पांथोकदौरीबा मेरी क्रिसमस अमदे न्यू ईयर का मरी लेना मणिपुर की डिप्यूटी स्पीकर प्रेसो सिमरे अमदे माकी इमुंग मनुंगना मणिपुर मियाम दा याइफा पाउजेल पिरकली क्रिसमस अमदे न्यू ईयर न लाकपदा अखोइना मियोइबबु नुंगसिबा जात कुचुगी खेनब थमदबा शांति ओइना अमगा अमगा नुंगसिनना लेमिनदुना चौखटपा स्टेट अमा ओइरसनु हाइरि हौजिक सनबि पाउ नसी सानम की पाउदा यांखई निपाल सुबा सर चुराचांद सिंह KCSICBE मेमोरियल फुटबॉल टूर्नामेंट FC जलैन सदर हिल्स अमदी मणिपुर पुलिस स्पोर्ट्स क्लब माई पाक्तुना प्री क्वार्टर फाइनल चंख्रे ऑल मणिपुर फुटबॉल एसोसिएशन सिंधुना मपाल की टीम मरी यावना पुन्ना टीम कुंथ्रागा माथोइना सरुग यातुना इम्फाल की पोलो ग्राउंड दा नॉकआउट बेसिस दा चथरिबा यांखई निपाल सुबा सर चुराचांद सिंह KCSICBE मेमोरियल फुटबॉल टूर्नामेंट ngasi sanakibada ahum suba round gi ahanba match oina sanakhiba SSU Singjamai FC Jalen Sada Hills ki makutta maithi hoduna pre quarter changbangamdana lehore मैच असिदा टीम अनिमकना नॉर्मल टाइम दा गोल अममम चनदुना ड्रॉ चटपदगी किक फ्रॉम पेनल्टी मार्कना डिसाइड तौबदा FC जलैन सदर हिल्स ना SSU सिंजमैबु गोल तरुक मंगादा माइथिबा पिदुना FC जलैन प्री क्वार्टर चंखिबने अपीबा मतमदा चनखिबा SSU सिंजमैगी गोल अदु TS संतोषना अहानबा हाफ के कुनगमंगा सुबा मिनिट चनखिबने FC जलैन गे गोल अदुना पैट्रिक ना अहानबा हाफ के कुंथ्रागा माथोय सुबा मिनिट चनखे अनिस्वा मैच की सानखिबदा मणिपुर पुलिस स्पोर्ट्स क्लब ना क्लासा कैनोबो गोल अनि अमदा माइथिबा पिख्रे मणिपुर पुलिस स्पोर्ट्स क्लब की माइ पाकपगी गोल अनि अदु M सोमोर चंद्र अमदे TH किरण ना अनिसुबा हाफ के हुमफुमदोय अमदे मरिफुनिथोय सुबा मिनिट चनखे क्लासा कैनोगी अमता ngairaba गोल अदु N नरेश ना अनिसुबा हाफ के यांखै मरी सुबा मिनिट चनखिबने hayang ayu pung 12 makai tabada ahanba match oina M Khabam amadi nako nambul mapak da sanagani anisuba match nungthil pung ama makai tabada SCL Churachandpur amadi Trau Kwakaithel ka sanagani Manipur Veteran Cricket Association Sinduna Luang Sangbamge Luang Pokpa Cricket Ground da team taraga mathoina saruk yatuna chathariba Taranitho Suba Manipur Veteran Cricket Tournament ki ngasi sanakiba match da DSU Kwakaithel na UCC Uripokpu wicket tare tamaithiba pikre DSU Kwakaithel na toch ngamduna ahanba fielding tawkhe
UCC na ahanba innings ke batting tawada over kunga mangada wicket loina turaga run maripu mapal lauke masig pakumda DSU Kwakatel na over taragani palda wicket ahungkhak turaga apiba target adu yawungam ke match asida DSU Kwakatel gi manina wicket ahum lauduna man of the match takre hayeng cyclone thangweban amade champ khagempaliga sanagani Manipur hockey na sinduna kuman lampak hockey stadium da tim taruk na saru yaduna chathariba Ani Suba Herojit Warism Gold Cup Under 14 Hockey Tournament ngasi sanakiba ahanba match ta farm na KHSC Khongmanbu goal nipan amada maithiba pikre Ani Suba match ki sanakibada All Jiribam Sports Association na Shio Singjamai Wangma Khetrilai bu goal ahum sinoda maithiba pikre ahum Suba match ki sanakibada Hockey Union Larik Yangbam Lekai na ISTV Singjamai bu goal mari sinoda maithiba pikhe hayeng ahanba match ta All Jiribam Sports Association amadi ISTV Singjamai ga sanagani Ani Suba match ta KSSC Khongman amadi Shioga sanagani Judging inat kanbalup na sinduna judging Kangjebung football ground da team Nepal na saru yaduna chathariba kunga taruk suba langthabal kendra inter club sports meet football tournament ke ngasi sanakiba ahanba match da BP United judging na NFC Naran Konjinbu goal ani amada maithiba pikrai BP United judging gi goal ani adu Romario amade Pradip na chanke NFC Naran Konjin gi amata ngairaba goal aduna Robindro na chankibani ani suba match ki sanakibada Lishu Lilong na HNC Haurebibu goal ahum amada maithiba pikrai Lishu gi goal singadu KH Ratan na goal ani chanke atopa goal aduna A Aboy na chankibani ISMC Haurebigi amatangaraba goal adu khoirabana chanke hayeng ahanba match ta CFC judging awanglekai amadi Hemanta FC ga sanagani ani suba match ta NFC Naran Konjin amadi MU Mantri Khonga sanagani Impal ke Mapal Kangjebung da chathariba yangkai Nipal suba CC meet ke ngarang sanakiba Young Physic Union Lalambung amadi UUFC Ukrul gi match ta UUFC ke player Rolisnang na match sanaba yadaba oiramba Amphagi Executive Council na thengnaba ka loinana tournament ke rule matungina Young Physic Union ke protest adu upheld tawba ka loinana protest phi lupa lising ani handok lagani loinana sanakiba match adu Young Physic Union da award tawkhre Sati Sugar Classic Championship ki KG Yangkai Manga ki Kanglupta Saru Yariba UGM Nauremthongi bodybuilder Sanaroi L Neta Tarasuba finalist ki Manung Chankre Hari M Rabichandra Trasna Sinduna Kamgai Ideal High School Ground da Team Taragamapal na Saru Yaduna Chathariba Taruk Suba State Level M Rabichandra Memorial Open Football Tournament ke ngasi sanakiba ahanba match ta EFC Kakwana MRC judging Mairen Khongbu goal mari ahum ta maithiba pikrai EFC Kakwagi goal singadu tombana goal ahum chankhe atopa goal aduna Sobhana chankhibani MRC judging Mairen Khonggi goal sing aduna Naresh Rossi amade Malem Nganbana chankhe ani suba match ki sanakibada KFC team B Kyamgaina Waf Wangoibu goal mari anida maithiba pikrai KFC Kyamgai ki goal mari adu Nganbi Pradeep Kumar Charlie amade Rishina Chankhe Wafka Wangoi ge goal ani adu W Amarjit amade W Suresh na chankhibani hayeng ahanba match ta AFC Sagolban amade 11 Hawks soibam lekai ga sanagani ani suba match ta KFC team A Kyamgai amade DFA Kakwaga sanagani All Jiribam Sports Association na Sinduna Jiribam Higher Secondary Playground da Jiribam amadi Kasargi team Kungamari na saru yaduna chathariba Kungamari Suba Keshi Malik Memorial Football Tournament ki ngasi sanakiba match da Longrejang FC na Jomi Club yamna chawna goal tara amada maithiba pikre hayeng Yarol FC amadi Ichel Club Jibonga sanagani Hojik loislakpada ngasi nomuyoiba inga sagi pau ICAR Lampel Pataki Pangba Paugi Matungi Nangasigi, Quaitiki Sabagi Chang, degree Celsius Kunganito, Dasmik Nipan, Quaitiki Ingba, degree Celsius Manga Dasmik Ahum, Nungsitaya Washing Manilgi Chang, Ayukta Chada Marudra Nitoy, Nungtildana Chada Yankai Nungjugi Chang Nil. Hozimero Bapau Amana. Bom Pokai Handuna Micham Hatpasing Paduna Lebak Asigi Ladyba, Aina Chap Chapacherak, Pikanihana Deputy Minister Gaikam na Funtokre.
Indo-Myanmar border fencing lakpada Manipur gi chawraba tampaklam ama mangkhiba yabagi akiba leire amadi yankhai nipal suba sisi mitta FC Jalen amadi Manipur Police Sports Club mai paktuna pre-quarter final changkhrai ISTV na pizaba paw matang salojare miyang tabiri basingbo amuka nak khurumjari